Badamaru Bapau Ratan Wanted Lautoki Mayok Sem Kiba Jesse Nangasi Miam Gimipam Pampuk Nabasinjamay Tokong Semba Mapam Police na Sidokray Kolumjari ISTV Pau Ming Tabi Basingita Miltari Hauzik Pau Sunduk Pizari Ratan Wanted Lautoki Mayok Sem Kiba Sinjamay Jesse na Sindunangasi Sinjamay Tongkonga Civil Society Luchimba Singyauna Miam Gimipam Ama Pangtokani Haina Thorang Toribasi Yanglaga Police na Sinjamay area da Akanba Jackson Thorang Lokat Kray Sinjamay Tongkonga Miam Gimipam Pangtok Nanaba Semba Mapam Ngasi Ayuk Police na Sidokray Sara Helba Mahiroi Singh Amadi Makoigi Khongjam bu Sogatuna Leiba Mahiroi Singha Police ka Mukna Kray Nupi Police Yauna Miam gi Irang adu Lakshana Bakona Kray Hozi Mapam Asida Ahenba Police Force Khunduna Pamdaba Togdok Thokana ba Akanba Jackson Thorang Lokali Miam na Ingna Chikna Mipam Pangtok Naba Thorang Tawbada Police na Athingba Pibabu Yaning de Haina Mahiroi Amana Phongdorakli Aku di inang tahu je, hari ke tahu kita sunat Sunjam na isam jam public meeting masa amak tang tahu je hari ni. Sida moi na semai na sida kodok kodok bibe sida nungai je. Adu kita mata sida lang dari ba. Asal lang dari ba mayam semua na cimbi kita moi na tahu bibe hari ni dah. Aku na hari ni. Irai ba kan je, migi marai ba timas. Mathai thawat tu hati na marai ba kan na bukan. Aku gini kadai. Ama set na sana je hari ka sama na gre. Student ama dah. Moi ni uniform sela ni makot khulai pai hari na student na tahu ni bese si ni am na te rule sunau de. Moi na tahu makot lari suara mah hari je ni. Adu ka satu dah migi mang pai na khut kan na tahu na tahu besi tahu ni de. Masa aku mengatakan moi ki masa masuk thok tadi moi cuma itu mina lebar nang kerja. Pandai abadi ngasi mipamasi yenglaga government na mahiroi chang pumnamat mini shuti lak thokrabani adumapu exam level na school kha dimhau sagum school kanakhi ILP gi iho lakani haidina Manipur lengak na mini shuti thadokhiba arang bakhongthang ni haina KSA na yaningda phongdokli school thong learning aga lonba learning draga tokpa ningak ba pangtauda toksindana mahiroi singda chauna chaitheng pire Asing bakontang sing KSA amadi mahiroi kunaina yaningada banate government na lauthoki ba school thingba ki khontang khudak ta handokada bani mahiroi singa mahung sagumna school chapiu hari Sahi sigi be tara taruk amasung tara tariki lona ba hingba Rims Boys Hostel number 1 da tamthina phuraga thamlamba Dr. N Gyaneshwar ki thodok achumba langla langjil puthu uhaina JSC na ngasi kaisampat lemezam lekaida wakan mifam chathakrai ADC Chandel Senapati amadi ukhulgi nauna khalaba member taru ngasi sangapam daleba ADC bhavanda wasak lokre thoramatuda Deputy Speaker Preso Simre Parliamentary Secretary Victor Keshing Chaltolan Amo amadi Hana Minister Oramba Didi Thaishina maroba Mir Singh oina sorgyaki Senapati ki DC Jacinta Lazarus ukhul ki DC Rishikesh amasung Chandel ki DC Robert na nauna member oiraklaba Singh wasak lokhi Kekrupa Part 2 ex-serviceman colony gi akoy bada heroine number 4 yonba masung chaba mioi ani Kekrupa Minuthong Development Committee gi volunteer singna fagat hari makoy ani matungda tawdana ba warak watem laba matungda thadokre pagalaba polam sing miya mamangda mai thadna mangan kre hari amaromba Ras Majicity mamang dagistu awang chokung Development Committee gi member singna nupa amaga nupi amaga ngasi ayok pung mari makhairom taba matamda drug test kunga hundoiga konana fare su hari Caesar Hospital ge Department of Medical Gastroenterology na sintuna World Hepatitis Day ga mari lenana ngarang Caesar Hospital Langol Caesar Clinic Thawal amasung Caesar Information Center ukhulda Hepatitis B amasung C lab na screening tawbagi thoram pangthokre campsing asida mioi chani kunga mangarom screening tawki Kayaogi apunba Ward Marigi Manipur gi miyamda National Food Security Act ki phangpham thokpa cheng suna phanghanbiu haina apunba merapai bilu Kayao bitrana sarkar gi meeting chingslakli mamang
DC na cheng quintal kunga mathoi pirai haiduna agent na miyam da cheng kilo nipan nipan khat yen ki adubu maya paibi singna DC da chatluba matam da cheng quintal yankhai pi ki baki record lairam ki marak tamang liba cheng quintal kunga taret asi kanana lo khibano haibadu mari leinaba DC na thigatuna miyam gi phangpham thokpa cheng suna phangan biu makha tara cheng yenba matam da suna pidrabadi miyam na akan bakhongdang changsna sem sare hari amaromba kerosene tha ahum mari leiraga yeliba sisu athuba matanda liter suna phangan biu hari Tagel Papa Technical University ama hangna ba government na warip laure haina Social Welfare Minister A.K. Mirabai na ngasi sagol ban tera tongbom lekai da community hall ama sangabagi thoram da phungtokre thoram adu da khangabo kendra gi MLA Olandhoni pasoi kendra gi gram panchayat ki member sing pradhan amadi atai member sing su sargya ke MLA Olandhoni na Minister Mirabai na lebaki achoba thogai kaya gi marakta kendra gi oiba thabak thorom kya su leptana paikhatli haina thagatpa phongtokhe Minister Mirabai na technical gi lamda awang bat thaki mahi tamnana bagi damak lamda masigi naharol sing mapan lamda chatna ribasi hanthana ba masung mapan lamda chatpa ngamdaba mahiru singi yenglaga technical university thamna ba phirep lobani अथुबा मतंदा सेशन होना बथौरांग लेरे अमरंदा नेशनल फूड सिक्योरिटी एक्ट मखाबा फंगफम थोप चेंग gi chathung miyam ba phanghanna ba khonagani marakta cheng haihet payawbadi tuwin yengtuna leiroi haike si anuba bill ma introduce tongna ba honorable chief minister na ahing nungdi nungdang tupba chaba khangdana lairiba mayam sing expert sing amati koi lairiba tongan tongan ba mayam ba tanaduna achuba matamda assembly session da bill chi puthokna bagi da makta yamna kanna honari haibase praja miyam da sengdok jage asumna praja gi langtakna ba nungai da ba amati ngasi gi lairiba hogolagriba angang larik laichu tamiba angang school gi angang singbu involvement to onduna lairiba makoida tonganba akoi lairiba larik laisu tambagi wakhalon na do akoi lairiba mayam sing asida leibaki watok thodok ta yawon ba sidi tasingna mak tungda akoi kudong sa ba kaya lakada Empire Railway Station Sagana bagi damak Union Minister na urep uyung tamgadoriba mafam asi Urem bam haigadabani nungti yu phongba pauche kharada malum amasung bamdiada Railway Station Sagana bagi damak urep uyung tamlagani haina yautliba se Urem bam gi miyam ne yaninde station oigadoriba mafam aduki apunba tangai fadaba lam chamagi manungba marpudra de Urem bam gi lamni haina Urem bam apunba klaki cherol amana hairi Hauze Paul Merton aten bebre amatang komunikasi Osa pen relief onme khong ba pok sikpa tang sikpa phuna blising bada sinaba yarba lisa phuna puthok saba osa Sangai ngari production puthok chaba makal khudingi packaging tawraba ngari sing ahong bungal da pangbigani ngari sing asi laboratory da thadna nutritional information yawbadam natana medical directorate ki food safety and standard authority of India gi ayawa piraba anamba ngari sing ni sangai ngari asi multi-seller ni karigamba makal amatagi manam amapangamloi free cardiac ambulance service Sky Hospital gi free cardiac ambulance service hauzare adomna karigumba thabak naba sorhon buwaba amasung wan tharakpana chingbalayong sing ase lairagadi heart attack oiba yai thengthadana call tobiro akhoi gi ambulance service number di 8415938207 amuka suhana 8415938207 terms and conditions apply Constipate CZW Constipate CZW manung sarban nuai taba constipation problem kohon magami itam tamba manung sadaba singusum kohon magami Nomada tumam daida lubu saba isi glass amada chamas amana traga anida thadaraga sizinabiyo constipate India gi ahanba national award di government of India na piba silver dew makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu
अपन पिने सेंटर ने सिंजब मणिपुर की क्वालिटी चौब केस प्राइस ओरिबा 6 स्टेट लेवल ट्रांसफॉर्मेशन चैलेंज 2016 पाक्तुक चलगनी अगस्त 3 प्रिलिमिनरी राउंड नवंबर 3 फाइनल राउंड लोन ग्रैंड फाइनल नवंबर 22 द कंपटीशन असे थाउंग की मनुंग मसागे रुंबा हेनबा मदि वाट पमियो सिंगना मसागे नॉर्मल वेट थमदुना chung firal chaba changdam nabani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 Beki matunda amuka nataram nokchari makataba pauda Mapan Suba sector ki Taraganitho Suba Bihar Regiment na Sintuna monsoon ki matangda Mahiroi Singhi Layak pe Changdam Naba ma Imphal West District ki Sangai Thel da Pangthokre Changdam Naba sida Punna Mahiroi Yankai na Saruyaki Amaranda Punganipan Suba sector ki Taragamapal Suba Assam Rifles na Sintuna Lem Nalayang bagi camp ama New Thaizang da Pangthokre Academic session lisingani tara ke class 11 da ming channa bagi eligibility certificate lobagi matam mathang thagi nipan phawba sangdok le haina Council of Higher Secondary Education ge secretary gi cheral amana khanglakli Tawal district BJP gi lisingani tara manga bagi tara nipal phawbagi thau punanaba vice president mari general secretary ani secretary mari executive member tara gamari khankhre hari Hozilor Slappada Maroba Pau Amona Pizari. Repan wanted Lauki bagi Mike the same Kiba Jesse Nangasi, Miam Ginipam Tangkung Naba, Sinzame Tongkong the same Bamapam Police Nasidokai. Hozikyo na the ISTV na Pizza Pau Matang Salozare, Niang Tabi Basimbo Amukanda Pizari.